ꯈꯣꯟꯖꯦꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯡꯅ ꯐꯪꯉꯝ ꯄꯨꯡꯉꯝꯗꯅ ꯍꯨꯜꯂꯤꯕꯅꯤ ꯊꯃꯣꯏ ꯑꯁꯤꯗ꯫ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪꯗꯤ ꯃꯁꯤꯅ ꯑꯃꯨꯛ ꯀꯌꯥꯝ ꯀꯨꯏꯅ ꯍꯨꯟꯗꯧꯔꯤꯕ ꯏꯍꯨꯜꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯀꯨꯝꯒꯤ ꯅꯣꯡꯖꯨ ꯑꯀꯟꯕ, ꯀꯨꯝꯒꯤ ꯅꯨꯡꯁꯤꯠ ꯅꯥꯃꯤꯕ ꯀꯌꯥꯅ ꯍꯨꯝꯗꯨꯅꯁꯨ ꯊꯃꯣꯏꯒꯤ ꯍꯨꯜꯂꯛꯂꯤꯕ ꯑꯅꯧꯕ ꯏꯍꯨꯜ ꯑꯁꯤꯗꯤ ꯃꯨꯊꯠꯄ ꯉꯝꯒꯅꯤ, ꯅꯠꯇ꯭ꯔꯒ ꯉꯝꯂꯣꯏ ꯍꯥꯏꯕ ꯉꯝꯗ꯭ꯔꯕ ꯊꯃꯣꯏꯒꯤ ꯏꯍꯨꯜꯅꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯇꯣꯝꯊꯤꯟ ꯉꯥꯟꯕꯅ ꯆꯅꯨꯕꯨ ꯗꯤꯁꯆꯥꯔꯖ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯔꯨꯗꯨꯅ ꯌꯨꯝꯗ ꯄꯨꯊꯅꯕ ꯍꯥꯏꯅ ꯇꯣꯝꯊꯤꯟ ꯉꯥꯟꯕꯅ ꯆꯅꯨꯕꯨ ꯁꯝꯕꯤꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯒ ꯆꯅꯨꯕꯨ ꯇꯞꯅ ꯐꯝꯍꯟꯗꯨꯅ ꯇꯣꯝꯊꯤꯟ ꯉꯥꯟꯕꯁꯨ ꯑꯃꯨꯛ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯇ ꯂꯥꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ꯫ ꯀꯦꯁꯣꯁꯨ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯎꯅꯤ ꯈꯟꯅ ꯂꯣꯠꯂꯤꯕ ꯏꯟꯚꯦꯂꯞ ꯑꯗꯨ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯂꯣꯟ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯏꯟꯚꯦꯂꯞ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯄꯥꯔꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯄꯥꯔꯨꯔꯒ ꯂꯣꯏꯔꯛꯄꯗ ꯀꯦꯁꯣꯗꯤ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯗꯅ ꯃꯈꯨꯠꯅ ꯃꯀꯣꯛꯇ ꯄꯥꯏꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯐꯝꯗꯨꯅ ꯑꯋꯥꯕ ꯋꯥꯈꯜꯗ ꯎꯪꯗꯨꯅ ꯐꯝꯂꯤ꯫ ꯑꯃꯨꯛꯁꯨ ꯏꯔꯤꯕꯗꯨꯒꯤ ꯑꯀꯣꯟꯕ ꯋꯥꯍꯩꯗꯨ ꯌꯦꯡꯉꯤ꯫ ꯂꯥꯛꯂꯤꯕ ꯇꯥꯡ 10 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯊꯦꯡꯅꯕ ꯈꯥꯡꯉꯕꯣꯛꯀꯤ ꯃꯐꯝ ꯑꯗꯨꯗ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯃꯍꯥꯛ ꯍꯟꯗꯛꯇꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯇꯝꯅ ꯆꯪꯈꯤ꯫ ꯑꯃꯔꯣꯝꯗ ꯇꯣꯝꯊꯤꯟ ꯉꯥꯟꯕꯅ ꯆꯅꯨꯕꯨ ꯃꯥꯒꯤ ꯔꯨꯝ ꯇꯝꯅ ꯄꯨꯁꯤꯟꯗꯨꯅ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯟꯕꯤꯔꯝꯂꯒ ꯆꯥꯛꯈꯨꯝꯗ ꯀꯨꯝꯈꯤ꯫ ꯆꯅꯨꯁꯨ ꯇꯣꯝꯊꯤꯟ ꯉꯥꯟꯕꯕꯨ ꯌꯦꯡꯖꯍꯧꯔꯤ, ꯋꯥꯈꯜꯗꯁꯨ ꯑꯃꯨꯛ ꯈꯜꯂꯛꯂꯝꯃꯤ꯫ ꯌꯥꯝꯕꯨꯡ, ꯏꯕꯥꯅꯤꯒꯤ ꯊꯥꯅꯈꯤꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯊꯥ ꯑꯃꯃꯨꯛꯇ ꯉꯥꯏꯔꯦꯀꯣ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯌꯥꯝꯅ ꯋꯥꯔꯦ ꯌꯥꯝꯕꯨꯡ꯫ ꯑꯁꯤ ꯍꯥꯏꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯤ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛ ꯐꯃꯨꯡ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯕꯦꯒ ꯑꯗꯨ ꯂꯥꯝꯗꯨꯅ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯐꯥꯏꯜ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯂꯣꯅ ꯏꯁꯨ ꯇꯧꯔꯕ ꯆꯍꯤ 3ꯒꯤ ꯀꯟꯇ꯭ꯔꯦꯛ ꯃꯦꯔꯤꯌꯦꯖ ꯃꯗꯨꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯖꯅ ꯌꯦꯡꯖꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯊꯤꯟ ꯉꯥꯟꯕꯁꯨ ꯆꯅꯨꯒꯤ ꯔꯨꯝꯗ ꯆꯪꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯆꯅꯨ ꯐꯥꯏꯜ ꯑꯗꯨ ꯕꯦꯒꯇ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯈ꯭ꯔꯒ ꯃꯄꯤꯁꯤꯡ ꯑꯗꯨꯁꯨ ꯊꯨꯅꯃꯛ ꯇꯩꯊꯣꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯗꯅ ꯃꯁꯥꯗꯨ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯇꯣꯝꯊꯤꯟ ꯉꯥꯟꯕꯁꯨ ꯃꯈꯨꯠ ꯅꯥꯝꯃꯗꯅ ꯆꯥꯛ ꯑꯃꯗꯤ ꯍꯦꯟꯖꯥꯡꯒꯤ ꯕꯣꯜ ꯌꯥꯎꯔꯕ ꯄ꯭ꯂꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯗꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯒ ꯆꯅꯨꯒꯤ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯦ, ꯆꯥꯛꯁꯦ ꯈꯔ ꯆꯥꯔꯁꯦ꯫ ꯆꯅꯨꯁꯨ ꯍꯣꯏ ꯍꯥꯏꯅ ꯃꯀꯣꯛꯇꯨ ꯅꯣꯝꯃꯤ꯫ ꯇꯣꯝꯊꯤꯟ ꯉꯥꯟꯕꯁꯨ ꯆꯥꯛꯇꯨꯗ ꯂꯩꯔꯤꯕ ꯍꯦꯟꯖꯥꯡꯒꯤ ꯕꯣꯜ ꯑꯗꯨꯗꯒꯤ ꯉꯥ ꯑꯇꯥꯎꯕ ꯊꯣꯡꯕ ꯑꯗꯨ ꯃꯍꯤ ꯈꯔ ꯍꯩꯔꯒ ꯃꯇꯨꯝ ꯑꯃ ꯂꯧꯊꯗꯨꯅ ꯆꯥꯛꯇꯨ ꯈꯔ ꯇꯣꯠꯄꯤꯔꯒ ꯆꯅꯨꯗ ꯏꯜꯂꯛꯏ꯫ ꯆꯅꯨꯁꯨ ꯏꯜꯂꯛꯂꯤꯕꯗꯨ ꯃꯌꯥꯗꯨ ꯈꯔ ꯀꯥꯈꯠꯇꯨꯅ ꯆꯥꯔꯤ꯫ ꯇꯣꯝꯊꯤꯟ ꯉꯥꯟꯕꯁꯨꯃꯗꯨ ꯏꯪꯅ ꯏꯪꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯅꯨ, ꯅꯪ ꯃꯇꯝ ꯈꯔꯗꯤ ꯊꯕꯛ ꯆꯠꯄ ꯌꯥꯗ꯭ꯔꯤꯀꯣ? ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯏꯗꯣ ꯅꯁꯥꯗꯣ ꯔꯦꯁ ꯇꯧꯍꯜꯂꯣꯅ ꯃꯇꯝ ꯈꯔꯗꯤꯅ꯫ ꯑꯗꯨꯅ ꯅꯪ ꯊꯕꯛ ꯆꯠꯄ ꯌꯥꯗ꯭ꯔꯤꯀꯣ? ꯁꯦ, ꯆꯥꯁꯜꯂꯣ꯫ ꯑꯁꯤ ꯑꯩꯅ ꯑꯃꯨꯛ ꯏꯜꯂꯛꯂꯝꯃꯤ꯫ ꯆꯅꯨꯁꯨ ꯍꯣꯏ ꯍꯥꯏꯅ ꯃꯀꯣꯛꯇꯨ ꯅꯣꯝꯂꯒ ꯏꯜꯂꯛꯂꯤꯕꯗꯨ ꯆꯥꯔꯤ꯫ ꯇꯣꯝꯊꯤꯟ ꯉꯥꯟꯕꯁꯨ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯣ ꯅꯪꯒꯤ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯣ ꯀꯝꯗꯧꯅ ꯊꯣꯛꯈ꯭ꯔꯤꯅꯣꯕ? ꯅꯪ ꯅꯤꯡꯁꯤꯡꯕ꯭ꯔꯣ? ꯆꯅꯨ ꯋꯥꯍꯩ ꯑꯗꯨ ꯄꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯤꯠꯁꯅꯥ ꯑꯅꯤꯗꯨ ꯇꯔꯨ ꯇꯔꯨ ꯌꯦꯡꯉꯛꯏ꯫ ꯇꯣꯝꯊꯤꯟ ꯉꯥꯟꯕꯁꯨ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯃꯐꯝꯗꯨꯗ ꯌꯧꯔꯛꯄꯗꯗꯤ ꯅꯪ ꯅꯊꯟꯇꯅꯦ ꯂꯩꯔꯝꯃꯤꯁꯦ꯫ ꯑꯗꯨꯅ ꯅꯪ ꯈꯪꯂꯤꯕ꯭ꯔꯥꯕ, ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯣꯕ? ꯌꯥꯝꯕꯨꯡ, ꯑꯩ ꯌꯥꯝ ꯀꯤꯌꯦ꯫ ꯑꯩ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯣ ꯑꯩ ꯌꯥꯝ ꯀꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯥꯅ ꯊꯣꯛꯈ꯭ꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯥꯅ ꯅꯤꯡꯁꯤꯡꯂꯛꯄꯗꯨ ꯇꯝꯂꯝꯃꯤ꯫ ꯇꯣꯝꯊꯤꯟ ꯉꯥꯟꯕꯁꯨ ꯈꯜꯂꯤꯕꯅꯤ, ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤ ꯆꯅꯨꯕꯨ ꯂꯥꯏꯐ ꯑꯦꯇꯦꯝ ꯇꯧꯔꯤꯕ? ꯃꯔꯝꯗꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤꯅ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯒ꯫ ꯑꯁꯤ ꯍꯥꯏꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯃꯊꯟꯇ ꯍꯪꯖꯔꯤ꯫ ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯇꯣꯝꯊꯤꯟ ꯉꯥꯟꯕ ꯉꯁꯤꯗꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯕꯦꯜꯀꯣꯅꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯔꯤ꯫ ꯆꯅꯨ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ
ꯅꯪꯅꯗꯤ ꯈꯪꯕꯤꯗ꯭ꯔꯤꯀꯣ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯁꯦ ꯐꯣꯡꯂꯒꯦ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯑꯃꯨꯛ ꯃꯁꯥ ꯃꯊꯟꯇ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯃꯨꯛ ꯈꯜꯂꯤ ꯑꯩꯅ ꯍꯥꯏꯔꯨꯔꯒ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯃꯥꯕꯨ ꯃꯤꯔꯥꯏꯈꯤꯕ ꯑꯗꯨꯇ ꯅꯠꯇꯅ ꯆꯍꯤ 3ꯒꯤ ꯀꯟꯇ꯭ꯔꯦꯛ ꯃꯗꯨꯒꯨꯝꯕ ꯑꯁꯤꯅ ꯑꯩꯕꯨ ꯃꯥꯅ ꯌꯥꯕꯤꯔꯛꯈꯤꯗ꯭ꯔꯥ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯀꯅꯥꯗꯅꯣꯃ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯃꯤꯅꯠ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯇꯣꯝꯊꯤꯟꯉꯥꯟꯕꯁꯨ ꯁꯥꯔꯤꯕ ꯐꯣꯟꯗꯨ ꯂꯣꯏꯈ꯭ꯔꯕꯗ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨ ꯃꯃꯥꯡ ꯇꯝꯅ ꯌꯦꯡꯈ꯭ꯔꯒ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯅꯨꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ ꯆꯅꯨꯁꯨ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯣꯡꯗꯨ ꯍꯥꯡꯂꯒ ꯇꯣꯝꯊꯤꯟꯉꯥꯟꯕꯅ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯍꯪꯉꯛꯂꯝꯃꯤ ꯌꯥꯝꯕꯨꯡ ꯀꯩ ꯇꯧꯔꯒꯦ ꯇꯣꯝꯊꯤꯟꯉꯥꯟꯕꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯛꯎꯔꯒ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯗꯨꯅ ꯎꯠꯂꯩ ꯂꯩꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯂꯩ ꯆꯅꯨꯁꯨ ꯉꯁꯤ ꯇꯣꯝꯊꯤꯟꯉꯥꯟꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯅꯁꯨ ꯉꯛꯂꯤ ꯑꯗꯨꯕꯨ ꯇꯣꯝꯊꯤꯟꯉꯥꯟꯕꯗꯨ ꯑꯐꯤꯡ ꯑꯄꯥꯏ ꯑꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯔꯦꯟꯗꯣ ꯗꯤꯅꯔꯗꯣ ꯍꯣꯇꯦꯜꯗ ꯆꯥꯎꯔꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯩ ꯊꯣꯛꯑꯦ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯃꯨꯛ ꯊꯣꯛꯈꯤ ꯆꯅꯨꯁꯨ ꯋꯥꯈꯜꯗ ꯈꯜꯍꯧꯔꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯔꯝꯗꯤ ꯇꯣꯝꯊꯤꯟꯉꯥꯟꯕꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯗꯤꯅꯔꯒꯤ ꯋꯥ ꯍꯥꯏꯕꯗꯨꯕꯨ ꯑꯗꯨꯛ ꯄꯥꯈꯠꯅ ꯍꯥꯏꯕ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯗꯅ ꯑꯃꯨꯛ ꯃꯥꯒꯤ ꯐꯣꯟꯗꯨꯕꯨ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯆꯅꯨꯁꯨ ꯇꯣꯝꯊꯤꯟꯉꯥꯟꯕꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯨ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯔꯤ ꯑꯗꯨꯒꯨꯝꯅ ꯇꯣꯝꯊꯤꯟꯉꯥꯟꯕꯁꯨ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯋꯥꯔꯗ꯭ꯔꯣꯞ ꯑꯗꯨꯗꯒꯤ ꯕ꯭ꯂꯦꯛ ꯐꯣꯔꯃꯦꯟ ꯄꯦꯟ ꯑꯃꯒ ꯃꯦꯟ ꯁꯔꯠ ꯋꯥꯏꯠꯀꯤ ꯑꯃꯒ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯕ꯭ꯂꯦꯛ ꯀꯣꯠ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯁꯦꯠꯆꯤꯜꯂꯒ ꯃꯈꯨꯠꯇ ꯁꯤꯜꯚꯔ ꯔꯣꯂꯦꯛꯁꯀꯤ ꯔꯤꯆ ꯋꯥꯠꯆ ꯑꯃ ꯁꯤꯖꯤꯟꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯆꯅꯨꯁꯨ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ ꯃꯗꯨ ꯎꯕꯗ ꯇꯣꯝꯊꯤꯟꯉꯥꯟꯕꯅ ꯆꯅꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯆꯠꯂꯁꯤꯔꯥ ꯍꯣꯏ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯣꯇꯦꯜ ꯇꯝꯅ ꯂꯥꯛꯏ ꯑꯁꯨꯝꯅ ꯒꯥꯔꯤꯗꯨꯅ ꯊꯧꯔꯒ ꯂꯥꯛꯄꯅ ꯍꯣꯇꯦꯜ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯇꯣꯝꯊꯤꯟꯉꯥꯟꯕꯅ ꯆꯅꯨꯒꯤ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯄꯤꯗꯨꯅ ꯆꯅꯨꯕꯨ ꯀꯨꯝꯊꯍꯜꯂꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯝꯃꯤ ꯆꯅꯨꯗꯤ ꯃꯈꯣꯏꯅ ꯆꯪꯂꯤꯕ ꯍꯣꯇꯦꯜ ꯑꯗꯨ ꯎꯕꯗ ꯉꯛꯅ ꯑꯀꯣꯏꯕꯗꯨꯕꯨ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯆꯪꯉꯛꯄꯗ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯈꯨꯠꯁꯦꯝꯅ ꯅꯤꯡꯊꯤꯖꯅ ꯁꯦꯝꯂꯤꯕ ꯇꯦꯕꯜ ꯆꯤꯌꯔ ꯑꯗꯨꯗ ꯇꯣꯝꯊꯤꯟꯉꯥꯟꯕꯅ ꯆꯅꯨꯕꯨ ꯐꯝꯍꯟꯗꯨꯅ ꯃꯥꯅ ꯅꯥꯀꯟꯗ ꯑꯃꯨꯛ ꯐꯝꯊꯔꯛꯇꯨꯅ ꯆꯅꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛꯂꯝꯃꯤ ꯆꯅꯨꯁꯨ ꯇꯣꯝꯊꯤꯟꯉꯥꯟꯕꯗ ꯍꯪꯂꯛꯂꯝꯃꯤ ꯌꯥꯝꯕꯣ ꯍꯣꯇꯦꯜꯁꯤꯕꯨ ꯀꯅꯥꯝꯇꯁꯨ ꯂꯩꯇꯦ ꯀꯩꯒꯤꯅꯣ ꯁꯤꯕꯣ ꯏꯉꯛ ꯉꯛꯅ ꯍꯪꯉꯛꯄ ꯋꯥꯍꯪꯅꯤ ꯆꯅꯨꯒꯤꯗꯨ ꯃꯗꯨ ꯎꯕꯗ ꯇꯣꯝꯊꯤꯟꯉꯥꯟꯕꯗꯤ ꯊꯃꯣꯏ ꯃꯍꯤ ꯆꯦꯟꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯗꯨꯅ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯅꯨꯡꯁꯤꯅ ꯌꯦꯡꯖꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯇꯦꯜꯁꯦ ꯑꯩꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯔꯤꯖꯔꯞ ꯇꯧꯔꯕꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯅꯪꯒ ꯑꯩꯒ ꯈꯛ ꯑꯣꯏꯔꯕꯅꯤ ꯆꯅꯨꯗꯨ ꯋꯥꯗꯨꯗ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯋꯥꯗꯨ ꯍꯪꯂꯨꯗ꯭ꯔꯦ ꯇꯣꯝꯊꯤꯟꯉꯥꯟꯕꯁꯨ ꯋꯥ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯩꯀꯩ ꯆꯥꯅꯤꯡꯒꯦ ꯑꯣꯔꯗꯔ ꯇꯧꯔꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯅ ꯆꯅꯨꯅ ꯆꯥꯅꯕꯁꯤꯡ ꯑꯗꯨ ꯑꯣꯔꯗꯔ ꯇꯧꯈꯤꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯊꯪ ꯃꯊꯪ ꯄꯨꯔꯛꯂꯒ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯗꯨꯅ ꯏꯀꯣꯟ ꯀꯣꯟꯕꯗ ꯃꯊꯣꯜ 3ꯒꯤ ꯀꯦꯛ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯆꯥꯅꯕꯁꯤꯡꯗꯨꯒꯤ ꯃꯌꯥꯏꯗ ꯊꯝꯗꯨꯅ ꯋꯦꯇꯔꯁꯤꯡꯗꯨ ꯑꯃꯨꯛ ꯊꯣꯛꯈꯤ ꯆꯅꯨꯗꯤ ꯀꯦꯛꯇꯨ ꯎꯕꯗ ꯇꯣꯝꯊꯤꯟꯉꯥꯟꯕꯗ ꯍꯪꯉꯛꯑꯝꯃꯤ ꯌꯥꯝꯕꯣ ꯀꯩꯅꯣ ꯀꯦꯛꯁꯤꯅ ꯀꯅꯥꯒꯤꯅꯣ ꯅꯨꯡꯗꯥꯡꯁꯤꯗ ꯁꯤꯁꯦ ꯑꯩꯅ ꯌꯥꯝ ꯄꯤꯖꯅꯤꯡꯕ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯣꯏꯁꯤꯒꯤ ꯀꯦꯛꯁꯦ ꯑꯗꯣ ꯅꯪ ꯍꯥꯟꯅ ꯇ꯭ꯔꯥꯏ ꯇꯧꯅꯦ ꯀꯦꯛꯀꯤ ꯃꯍꯥꯎꯗꯣ ꯃꯌꯥꯏꯗ ꯍꯥꯞꯂꯤꯕ ꯀꯦꯟꯗꯜꯗꯣ ꯂꯧꯊꯣꯛꯎꯅꯦ ꯆꯅꯨꯁꯨ ꯇꯣꯝꯊꯤꯟꯉꯥꯟꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯟꯗꯜꯗꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯆꯤꯡꯈꯠꯂꯤ ꯃꯥꯅ ꯈꯔ ꯆꯤꯡꯈꯠꯄ ꯍꯧꯔꯛꯄꯗ ꯀꯦꯛꯀꯤ ꯃꯌꯥꯏꯗ ꯔꯦꯗ ꯕꯣꯛꯁ ꯑꯃ ꯌꯥꯎꯔꯤꯕꯗꯨ ꯎꯕꯗ ꯆꯅꯨ ꯀꯔꯤꯅꯣ ꯈꯟꯅ ꯊꯨꯅ ꯂꯧꯊꯣꯔꯛꯂꯝꯃꯤ ꯃꯗꯨꯗ ꯕꯣꯛꯁ ꯑꯗꯨꯁꯨ ꯌꯥꯎꯅ ꯊꯣꯛꯂꯛꯄꯗꯨꯗ ꯆꯅꯨ ꯍꯥꯏꯐꯦꯠꯇꯤ ꯇꯣꯝꯊꯤꯟꯉꯥꯟꯕꯗ ꯌꯦꯡꯉꯛꯑꯝꯃꯤ ꯇꯣꯝꯊꯤꯟꯉꯥꯟꯕꯁꯨ ꯍꯥꯡꯉꯨ ꯍꯥꯏꯅ ꯃꯀꯣꯛꯇꯨꯅ ꯅꯣꯝꯂꯛꯂꯝꯃꯤ ꯃꯗꯨꯗ ꯆꯅꯨꯁꯨ ꯍꯥꯡꯗꯨꯅ ꯌꯦꯡꯉꯤ ꯃꯗꯨꯗ ꯃꯃꯜ ꯌꯥꯝꯂꯕ ꯗꯥꯏꯃꯟꯒꯤ ꯔꯤꯡ ꯑꯃ ꯌꯥꯎꯔꯝꯕꯗꯨꯗ ꯌꯥꯝ ꯉꯛꯅ ꯇꯣꯝꯊꯤꯟꯉꯥꯟꯕꯗ ꯌꯦꯡꯉꯛꯑꯝꯃꯤ ꯇꯣꯝꯊꯤꯟꯉꯥꯟꯕꯁꯨ ꯆꯅꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛꯇꯨꯅ ꯆꯅꯨꯒꯤ ꯃꯈꯨꯠꯄꯨ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ
Chanu, ai nangbu thamok sengna nungsi. Ai nang yaudana punchi ase hingba ngamoi. Mamangi thaudoksing ado kauthoktuna aigi proposal se accept tawbiyo. Ibani amu luhongse. Luhongse harasu hongaseba. Ai nangga kainaba ngamoi. Chanu do tomthin nganbada kari pakhum pigani haibasu khangda magi koirawnarabi mitsna anituna tomthin nganbagi maithong aduda munna yengi. Tomthin nganbasu yaro haibagum perum nungsiba maithongda Chanubu yengjari. Chanusu tomthin nganbagi sumhatlaba maithong aduda masu nokmi tawraktuna hoi haina mangaktu nomlaklami. Tomthin nganbadi Chanuna yarakpaduda haraumanduna Chanubu phamlambadagi yungna pamkhatuna ungi. Makhoi anisu mayum yorokladuna Chanudi ikai nungsiyanana mahak karisu hairamdana magi katamna kakhige tawi. Adubu tomthin nganbana Chanugi khudangdu paiduna hairaklami. Chanu, ngasidi ibani room amatada share tongminarse. Ngasidi nangboina ithanungdagi thadokningdi. Asi haina Chanubu tungdagi konbirai. Chanusu tomthin nganbana adumna hairakpaduda mahaksu mamaidu lithoraklaga tomthin nganbabu kolaklami. Tomthin nganbana Chanugi maithong adubu magi makhut aduna paiduna magi maithongna asum changsilakpana. Masana hainaruba tawdana ngasigi numit asida chimbal anigi marakta faunaduna sitliba liri humba malangba mahaksu hojikti anidugi marakta fafam ama fauba laikidana. Sabi sano anido amatta oiba haibadu ngasigi ahingi matam asida oiki. Mathangi ayuki matamni Chanuna mikap tholakpada tomthin nganbagi pambomda monkhangna duna leirambaduna mahaksu maithongda momo nokchaduna tomthin nganbagi laibakta nungsina chupiramduna hogatki. Tomthin nganbasu Chanuna tawramlibadu mahaksu mamit ushinduna leirabasu loina khangbana Chanuna hogatkibaga mamiti adumak ushinduna machinbaldu chingkhatuna nokfet tawri. Adumna matamadu jatkiduna pung 8 tarakpa adwaida tomthin nganbasu thabak chatnaba loisinduna chakhumda changaklami. Chanusu tomthin nganbagi chak ising inthijana semlaga dining table aduda thamduna leirami. Adu bada tomthin nganbana nokfet tawduna dining table aduda famlaga leiriba kompa aduda makhuttu hamlaga chaktu khara kothaduna chaba hobaga ikhang khangauduna sugatuna hairaklami. Sidi thina haw hairiba wahaiduda chingduna hairaga Chanuda yengami. Chanudi kari tawrabano khanna taru yengduna haijaraklami. Hautabru yambo hawbai wanida asi haina tomthin nganba kanna nokthoraklami. Chanusu tomthin nganbagi mataw aduda sawningduna paithoklaga phamde. Tomthin nganbasu chaktu chana hairaklami. Kaino pairiduna aidi hawe haijage tawbane aduda nangna wakhal sagatlaga phattana khanjabane. Asi haina nokmi su tawduna Chanubu yengduna cha adusu chari. Chanudi karisu haida tumina adumak phami. Tomthin nganbadu chaktu chaba loiraga Chanuda hairaklami. Magi nupana chaka charise kari walige haideba paithoktana sukchindana layebase. Adu hairakpaduda Chanudu tomthin nganbada yenglaktuna hairaklami. Yambo nang mi karimnaba yam haijajanu haijinino. Ai mi karimna jadeko ngangangduna makhuttu hamlaga hogatki. Fare ado I chalukige nang phajana leiramuko nasa khitang nuwairtabaga hairauko. Chanudi haiduna amuk paithoki. Mataw aduda tomthin nganbana Chanugi khadangda pairaga hairaklam. Aigi nupi nungsibi ai lanjareba yamung hayengkhaidi tawaroiba. Chanusu tomthin nganbagi wahai aduda oinajana makhut machaduna khutum taraga tomthin nganbada mathambakta thilaktuna hairaklami. Nungsidecho tomthin nganbasu acting henjange khanna Chanugi mamangda mana thilakpaduda ayoima asumna makhutna thilakliba mafamduda paisinduna naba sari. Chanusu mataw aduda asengki oiraboi ningduna pakhattuna yambo kaidawrage aidi sum phagi oina thabaneba aduda
ꯀꯌꯥꯝ ꯅꯥꯒꯦꯕ? ꯇꯣꯝꯊꯤꯟ ꯉꯥꯟꯕꯗꯨ ꯆꯅꯨꯅ ꯋꯥꯖꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯅꯣꯛꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛ ꯆꯅꯨꯅ ꯁꯥꯎꯒꯨꯝ ꯑꯣꯏꯅꯒꯨꯝꯅ ꯐꯨꯔꯛꯂꯝꯃꯤ꯫ ꯅꯪ ꯌꯥꯝ ꯍꯧꯖꯅꯨ ꯍꯥꯏꯁꯤꯅꯤ ꯅꯪ꯫ ꯇꯣꯝꯊꯤꯟ ꯉꯥꯟꯕꯁꯨ ꯃꯥꯒꯤ ꯑꯣꯐꯤꯁꯀꯤ ꯗ꯭ꯔꯦꯁꯇꯨꯒ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯆꯅꯨꯅ ꯐꯨꯔꯛꯂꯤꯕꯗꯨꯗ ꯆꯥꯛꯈꯨꯝꯒꯤ ꯀꯥꯗꯨ ꯁꯤꯟ ꯊꯨꯡꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯆꯅꯨꯁꯨ ꯇꯣꯝꯊꯤꯟ ꯉꯥꯟꯕꯗꯨ ꯆꯥꯛꯈꯨꯝ ꯀꯥꯗꯨ ꯁꯤꯟ ꯊꯨꯡꯅ ꯇꯥꯟꯅꯔꯤ꯫ ꯑꯉꯥꯡ ꯃꯆꯥꯒ ꯄꯥꯡꯈꯛꯅꯤ ꯉꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ꯫ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯀꯥ ꯂꯥꯝꯅ ꯍꯔꯥꯎ ꯃꯃꯣꯟ ꯇꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤꯗꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯕꯒꯤ ꯁꯛꯇꯝꯗꯤ ꯇꯥꯔꯤꯕꯅꯤ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯕꯦꯅꯨ ꯌꯨꯝꯌꯥꯏ ꯀꯥꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯃꯃꯥ ꯁꯤꯖꯥ, ꯑꯩꯕꯨ ꯏꯁꯨ ꯎꯅꯤꯡꯉꯤꯅꯦ꯫ ꯅꯪꯕꯨ ꯅꯆꯥ ꯅꯃꯧꯗ ꯀꯔꯤꯃꯠꯇꯒ ꯍꯥꯏꯗ꯭ꯔꯕꯅꯤ ꯅꯪꯕꯨ? ꯁꯅꯈ꯭ꯌꯥ, ꯑꯩꯁꯨ ꯍꯥꯏꯕ ꯌꯥꯕꯗꯤ ꯍꯥꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯉꯥꯎꯔꯦꯗ꯫ ꯃꯃꯥ ꯁꯤꯖꯥ, ꯅꯪꯅ ꯉꯥꯎꯔꯗꯤ ꯀꯅꯥꯅ ꯅꯆꯥ ꯅꯃꯧ ꯌꯦꯡꯁꯤꯟꯒꯅꯤ? ꯃꯈꯣꯏꯁꯤ ꯆꯍꯤ 3ꯗꯤ ꯁꯨꯗꯣꯔꯦꯗꯅ ꯂꯨꯍꯣꯡꯂꯛꯏꯁꯦ꯫ ꯅꯪ ꯑꯃꯨꯛꯇ ꯍꯥꯏꯗꯅ ꯌꯦꯡꯉꯨꯀꯣ, ꯏꯃꯤꯠꯇ ꯏꯁꯨꯗꯨ ꯎꯕ ꯐꯪꯗꯅ ꯑꯩꯕꯨ ꯁꯤꯕ ꯇꯥꯔꯤꯕ꯭ꯔꯅꯦ? ꯑꯁꯤ ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯁꯤꯟꯊꯔꯛꯂꯤ꯫ ꯕꯦꯅꯨꯁꯨ ꯃꯄꯨꯔꯣꯏꯕꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯑꯁ ꯁꯅꯈ꯭ꯌꯥ, ꯄꯪꯈꯟꯁꯨ ꯈꯟꯖꯟꯕꯤꯔꯨꯅꯨꯁꯦ꯫ ꯀꯔꯤ ꯇꯧꯕꯒꯤ ꯏꯁꯨ ꯎꯔꯣꯏꯗꯣꯏꯅꯣ? ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯏꯃꯧꯒ ꯏꯆꯥꯒ ꯎꯅꯔꯨꯒꯦ꯫ ꯃꯃꯥ ꯁꯤꯖꯥ, ꯋꯥꯈꯜꯁꯦ ꯄꯨꯕ ꯉꯝꯗꯦꯅꯦ꯫ ꯅꯪꯕꯨ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯆꯥ ꯅꯃꯧꯅ ꯑꯍꯟ ꯑꯣꯏꯔꯛꯂꯕꯗ ꯆꯥꯎꯔꯕ RK ꯁꯥꯒꯩ ꯑꯁꯤ ꯀꯅꯥꯅ ꯉꯥꯛꯇꯨꯅ ꯂꯩꯍꯧꯒꯅꯤ? ꯃꯁꯤ ꯈꯟꯕꯗ ꯃꯝꯃꯤꯅꯦ꯫ ꯍꯣꯏ ꯁꯅꯈ꯭ꯌꯥꯅ ꯍꯥꯏꯗꯨꯕꯨꯗꯤ ꯌꯥꯝ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯁꯨ ꯂꯥꯏꯅ ꯁꯣꯏꯗꯅꯗꯤ ꯇꯝꯂꯝꯒꯅꯤꯅ꯫ ꯁꯅꯈ꯭ꯌꯥ, ꯍꯛꯆꯥꯡꯁꯨ ꯁꯣꯟꯖꯤꯟꯕ ꯍꯦꯟꯒꯅꯤ, ꯑꯗꯨꯅ ꯑꯋꯥꯕꯁꯤ ꯈꯟꯕꯤꯔꯨꯔꯅꯨ꯫ ꯑꯁꯨꯝꯅ ꯑꯍꯟ ꯑꯅꯤꯗꯨ ꯄꯨꯟꯁꯤꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯋꯥꯔꯤ ꯀꯌꯥꯅ ꯁꯤꯡꯕꯨꯡ ꯑꯣꯏꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯑꯁꯨꯛ ꯊꯋꯥꯏ ꯋꯥꯖꯔꯤꯕ ꯑꯍꯜ ꯑꯅꯤ ꯑꯁꯤꯗ ꯇꯣꯝꯊꯤꯟ ꯉꯥꯟꯕ ꯑꯃꯗꯤ ꯆꯅꯨꯅ ꯂꯣꯠꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯈꯪꯂꯛꯂꯕꯗꯤ ꯀꯔꯤꯕꯨ ꯊꯣꯛꯂꯛꯂꯒꯗꯕ? ꯑꯍꯜ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯋꯥꯍꯪ ꯀꯌꯥꯅꯤ ꯊꯣꯛꯂꯛꯂꯤꯕ꯫ ꯃꯇꯝꯅꯗꯤ ꯍꯧꯈꯤꯗꯨꯅ ꯕꯦꯅꯨ ꯃꯆꯥ ꯃꯃꯧꯕꯨ ꯎꯅꯕ ꯂꯥꯛꯏ꯫ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯗꯣꯔꯕꯦꯜ ꯑꯗꯨꯗ ꯕꯦꯜ ꯑꯗꯨ ꯈꯤꯡꯂꯤ꯫ ꯆꯅꯨꯁꯨ ꯇꯥꯍꯥ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯃꯅꯦꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯅꯨ ꯍꯔꯥꯎ ꯃꯅꯦꯝꯕꯨ ꯀꯧꯁꯤꯜꯂꯤ꯫ ꯏꯃꯥꯁꯦ, ꯍꯦꯛꯇ ꯆꯪꯕꯤꯔꯣ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯕꯦꯅꯨꯁꯨ ꯆꯪꯉꯛꯂꯝꯃꯤ꯫ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯌꯨꯝꯒꯤ ꯌꯨꯝꯌꯥꯏ ꯀꯥꯗ ꯇꯨꯡꯗ ꯃꯥꯡꯗ ꯊꯥꯗꯨꯅ ꯆꯪꯂꯛꯂꯒ ꯂꯩꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯂꯒ ꯆꯅꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥꯁꯦ, ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯄꯕꯨ ꯀꯩ ꯂꯩꯒꯦ? ꯄꯥꯕꯨꯡꯗꯤ ꯌꯥꯎꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ? ꯅꯈꯣꯏ ꯄꯥꯕꯨꯡꯗꯣ ꯃꯁꯥꯗꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ, ꯁꯣꯟꯖꯤꯜꯂꯦꯅꯦ꯫ ꯑꯗꯣ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯆꯅꯨ ꯄꯥꯈꯠꯆꯅ ꯍꯪꯉꯛꯑꯝꯃꯤ꯫ ꯄꯥꯕꯨꯡꯕꯣ, ꯏꯃꯥꯁꯤ ꯀꯃꯥꯏ ꯇꯧꯔꯤꯅꯣ? ꯏꯕꯦꯝꯃ, ꯏꯃꯥꯁꯤ ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯑꯗꯣ ꯏꯕꯨꯡꯉꯣ ꯊꯕꯛ ꯆꯠꯈ꯭ꯔꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥꯁꯤ, ꯌꯥꯝꯃꯨꯡꯗꯤ ꯆꯠꯈ꯭ꯔꯦ꯫ ꯏꯕꯨꯡꯉꯣꯅ ꯅꯪꯒꯁꯦ ꯗꯣꯛꯇꯔꯒ ꯑꯝꯇ ꯌꯦꯡꯗ꯭ꯔꯕꯣ ꯍꯥꯏꯕ? ꯀꯔꯤꯗ ꯁꯣꯏꯔꯤꯅꯣ? ꯃꯗꯨ ꯌꯦꯡꯗ꯭ꯔꯕꯣꯕ? ꯅꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯗ꯭ꯔꯕꯣ ꯍꯥꯏꯃꯤ? ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯅꯕꯨ ꯁꯣꯏꯔꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯥꯟꯅꯗꯨꯅ ꯑꯣꯔꯐꯥꯟꯗꯒꯤ ꯑꯃ ꯌꯣꯛꯂꯁꯨ ꯌꯣꯛꯁꯤ꯫ ꯃꯗꯨꯗ ꯏꯃꯥꯁꯤ ꯑꯃꯗꯤ ꯅꯄꯥꯕꯨꯡꯅ ꯊꯤꯡꯗꯨꯅ ꯏꯁꯥꯒꯤ ꯏ ꯅꯠꯇꯦ ꯍꯥꯏꯅ ꯁꯥꯎꯒꯗꯕ ꯂꯩꯇꯦꯅꯦ ꯅꯈꯣꯏꯕꯣ꯫ ꯏꯃꯥꯁꯤꯅ ꯉꯁꯤ ꯍꯥꯏꯔꯤꯁꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯔꯕꯅꯤ꯫ ꯅꯪ ꯏꯕꯨꯡꯉꯣꯒ ꯑꯃꯨꯛꯇ ꯇꯥꯟꯅꯧꯀꯣ꯫ ꯆꯅꯨꯁꯨ ꯏꯀꯥꯏꯔꯕꯅꯤ ꯃꯅꯦꯝꯒꯤ ꯋꯥꯍꯩꯗꯨꯗ, ꯃꯔꯝꯗꯤ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ RKꯒ ꯃꯥꯒ ꯌꯨꯝ ꯄꯥꯟꯗꯨꯅ ꯂꯩꯔꯛꯄꯁꯤ ꯀꯅꯥꯅꯁꯨ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯅꯔꯛꯇꯅ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯅꯗꯨꯅ ꯂꯩꯕꯅ ꯉꯁꯤ ꯐꯥꯎꯕ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯑꯍꯜ ꯑꯅꯤꯅꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯕꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯆꯅꯨ ꯃꯗꯨ ꯄꯨꯝꯕ ꯈꯜꯂꯕ ꯇꯨꯡꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯅꯤ, ꯇꯥꯟꯅꯧ, ꯅꯄꯥꯕꯨꯡꯒ ꯑꯩꯒꯁꯦ ꯂꯩꯕ ꯌꯥꯗ꯭ꯔꯕꯅꯤꯅꯦ ꯅꯈꯣꯏꯕꯣ꯫ ꯑꯗꯣ ꯐꯔꯦ, ꯏꯃꯥꯁꯤꯁꯨ ꯊꯦꯡꯅ ꯂꯩꯕꯒ ꯌꯥꯔꯣꯏ꯫ ꯅꯄꯥꯕꯨꯡꯁꯨ ꯃꯁꯥ ꯉꯝꯗꯕꯅꯤꯅ
ꯑꯗꯨꯅ ꯉꯟꯅ ꯍꯟꯒꯦ꯫ ꯍꯣꯏ ꯏꯃꯥꯁꯤ, ꯑꯩ ꯌꯥꯝꯕꯨꯡꯒ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯣꯏꯔꯁꯨ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯀꯦ꯫ ꯄꯥꯕꯨꯡꯅ ꯃꯆꯥ ꯃꯃꯧ ꯑꯩꯈꯣꯏ ꯂꯩꯔꯒ ꯀꯩꯒꯤ ꯂꯥꯛꯗꯣꯏꯅꯣ? ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ, ꯋꯥꯈꯜꯅ ꯄꯨꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯅꯈꯣꯏ ꯍꯛꯇꯤ ꯍꯛꯃꯟꯕꯅꯤꯀꯣ꯫ ꯆꯅꯨ ꯍꯟꯗꯛꯇꯤ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯅꯣꯝꯊꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯕ ꯇꯨꯡꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥꯁꯤ, ꯑꯩ ꯀꯣꯐꯤ ꯁꯦꯝꯂꯛꯀꯦ꯫ ꯇꯣ ꯁꯦꯝꯃꯨꯔꯅꯨ, ꯑꯩ ꯆꯠꯂꯒꯦ꯫ ꯗ꯭ꯔꯥꯏꯚꯔꯁꯨ ꯒꯥꯔꯤꯗ ꯂꯩꯍꯧꯕꯅꯤ, ꯑꯗꯣ ꯏꯕꯨꯡꯉꯣꯒ ꯁꯥꯟꯅꯕ ꯀꯥꯎꯅꯤꯀꯣ꯫ ꯍꯣꯏ ꯏꯃꯥꯁꯤ, ꯀꯥꯎꯔꯨꯏꯌꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥꯁꯤ ꯆꯠꯂꯦꯀꯣ꯫ ꯍꯣꯏ ꯏꯃꯥꯁꯤ꯫ ꯆꯅꯨꯁꯨ ꯃꯅꯦꯝꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯖꯗꯨꯅ ꯂꯩꯍꯧꯏ꯫